ꯏꯆꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯍꯤꯡꯉꯤꯁꯤꯁꯨ ꯏꯃꯥ ꯏꯆꯥꯗ ꯂꯩꯖꯕꯅꯦ ꯑꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥ ꯏꯆꯥ ꯅꯠꯇꯅ ꯑꯩꯒꯤꯅꯦ ꯑꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯃꯃꯥ ꯑꯩ ꯅꯠꯇꯅ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯍꯤꯡꯖꯕꯅꯦ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯇꯒꯤ ꯃꯥꯡꯈꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁ ꯆꯍꯤ 12 ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁ, ꯂꯨꯋꯥꯡꯊꯦꯝ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯣ ꯗꯥꯁ ꯑꯃꯗꯤ ꯂꯨꯋꯥꯡꯊꯦꯝ ꯎꯃꯤꯂꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯌꯥꯎꯁꯪ ꯍꯨꯝꯅꯤ ꯆꯟꯕ ꯍꯧꯈꯤꯕ ꯇꯥꯡ 13ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯊꯨꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯃꯆꯥꯅꯨꯄꯥ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯏꯟꯖꯥꯡ ꯂꯩꯔꯛꯀꯦ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦꯕ ꯏꯆꯥꯗꯣ ꯆꯥꯛꯍꯜꯂꯒ ꯆꯥꯈꯤ ꯃꯃꯥ ꯏꯟꯖꯥꯡ ꯂꯩꯔꯨꯒꯦꯅ ꯆꯠꯈꯤꯕꯅꯦꯕ ꯀꯔꯤ ꯁꯨꯔꯦ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯃꯥ ꯐꯨꯔꯤꯠꯇꯨ ꯇꯤ ꯁꯥꯔꯠ ꯁꯦꯒꯥꯏꯕꯅꯦ ꯃꯥꯅ ꯂꯤꯠꯈꯤꯗꯨꯁꯨ ꯑꯐꯕꯒ ꯂꯤꯠꯈꯤꯕ ꯅꯠꯇꯦꯕ ꯁꯦꯟꯗꯟ ꯇꯣꯡꯈꯤꯕꯅꯦꯕ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯃꯨꯕ ꯇꯤ ꯁꯥꯔꯠꯁꯨ ꯑꯃꯨꯕꯅꯦꯕ ꯑꯗꯨ ꯂꯤꯠꯂꯒ ꯆꯠꯈꯤꯕꯅꯦꯕ ꯆꯠꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯍꯟꯖꯜꯂꯛꯇꯗꯅ 3:30 ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦꯕ ꯕꯤꯖꯤ ꯂꯩꯌꯦ ꯑꯗꯣ ꯑꯩꯅ ꯃꯥꯒꯤ ꯕꯤꯖꯤ ꯂꯩꯁꯦ ꯀꯩꯒꯤꯅꯣꯅꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯁꯥꯎꯔꯒ ꯊꯕꯛ ꯂꯣꯏꯁꯜꯂꯒ ꯂꯩꯌꯦꯕ ꯑꯗꯨꯒ ꯄꯨꯡ 7:30 ꯁꯤꯗꯒꯤꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈꯤꯕꯗꯨꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯂꯥꯛꯀꯅꯤ ꯃꯥ ꯃꯤꯒꯤꯗꯁꯨ ꯂꯦꯛꯇꯕꯅꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗꯁꯨ ꯃꯥ ꯂꯩꯒꯟꯗꯕꯅꯤꯅ ꯂꯥꯛꯀꯅꯤꯒ ꯑꯩꯁꯦ ꯉꯥꯏꯌꯦꯕ ꯑꯗꯩꯗꯤ ꯄꯨꯡ 10-11 ꯇꯥꯁꯜꯂꯛꯄꯗꯗꯤ ꯑꯩꯁꯦ ꯇꯨꯝꯕ ꯌꯥꯗꯗꯅ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯊꯣꯡ ꯃꯄꯥꯟꯗ ꯑꯃꯨꯛ ꯂꯩ ꯇꯧꯔꯒ ꯅꯣꯡ ꯉꯥꯜꯂꯦ ꯑꯗꯨ ꯏꯆꯥꯗꯣ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯅꯠꯇꯦ ꯍꯤꯟꯖꯥꯡ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤꯗ ꯍꯤꯟꯖꯥꯡ ꯌꯣꯟꯐꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯒꯤ ꯍꯤꯟꯖꯥꯡ ꯂꯩꯔꯒ ꯔꯥꯎꯟ ꯇꯧꯔꯒ ꯂꯥꯛꯀꯦ ꯃꯃꯥ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗ ꯃꯃꯥ ꯑꯩ ꯊꯦꯡꯅꯁꯨ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯉꯥꯜꯂꯤꯉꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯀꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕꯅꯦꯕ ꯑꯩꯅꯁꯨ ꯃꯥꯁꯦ ꯊꯣꯛꯈꯤꯕꯒ ꯑꯗꯨꯝ ꯐꯣꯟꯁꯦ ꯇꯧꯕꯅꯦꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯃꯔꯨꯞ ꯑꯃ ꯂꯩꯕꯅꯤ나 ꯐꯣꯟꯁꯦꯉꯥꯏꯍꯥꯛꯇꯪ ꯇꯧꯍꯧꯗ꯭ꯔꯦꯕ ꯃꯩꯔꯥꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯄꯨꯡ 3:30 ꯇꯥꯕꯒꯤ ꯑꯗꯨꯗꯅꯦꯕ ꯕꯤꯖꯤ ꯍꯥꯏꯅ ꯂꯩꯔꯛꯏꯁꯦ ꯑꯗꯨꯒ ꯄꯨꯡ 7 ꯇꯥꯕꯒꯤ ꯁꯤꯗꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨ ꯈꯛꯇꯗꯤ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯌꯣ ꯃꯌꯥꯝ ꯆꯪꯉꯒ ꯑꯃꯨꯛꯇꯗꯤ ꯍꯣꯠꯅꯕꯤꯔꯒ ꯏꯃꯥ ꯏꯆꯥ ꯈꯛꯇꯪ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯆꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯍꯤꯡꯉꯤꯁꯤꯁꯨ ꯏꯃꯥ ꯏꯆꯥꯗ ꯂꯩꯖꯕꯅꯦ ꯑꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥ ꯏꯆꯥ ꯅꯠꯇꯅ ꯑꯩꯒꯤꯅꯦ ꯑꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯃꯃꯥ ꯑꯩ ꯅꯠꯇꯅ 이마 이자겠다 인정은 Mama. यार जाने नहीं देगा मतलब क्या है फ्रो में मिलने का मतलब क्या है मानो बोल रहा था ना 8 तारीख से रास्ता खोल रहे हैं तो मेट्रो तक भी नहीं खोल रहे हैं तो कहाँ से खुलेगा सेंटर का वो रेस्पॉन्सिबिलिटी होगा जो बंदा बढ़ रहा है जो हो गया है वो अच्छे नहीं है हमारा जाति का अभी तो सेंट्रल का पूरा रेस्पॉन्सिबिलिटी गवर्नमेंट का पूरा रेस्पॉन्सिबिलिटी गवर्नमेंट को प्रोग्राम हम लोग गया वो बोला था आउटसाइड ले तो इसीलिए हम May mga